Image PAODAM eng tabiribasingbu Numaithem Kajal Devina Kurumjari. Ahanbada Maroiba Pau Pizari. Manipurda Santi Amadi Tangdu Laitaba Punshida Lehenba Ngamdabagi Mayokta Congress Party na Ras Bawan da Thomjin da Bhotnabada Secretary for Singna Thingkre. Numit Humni Sathagadaba CPEC Training Program on Business Development Plan Nshig Hudokre. All Manipur Minority and Organized Workers Union gi State Level Convention Pangthokre. Loinana Jammu and Kashmir gi Kathua District ta Maichak Tagota Mioi Tarushide. Mapung Pau Manipur da thokliba irang asi tha 18 Henjilakadaba Faubada Santi Handaba Amadi Tangdu Leitadaba Mahusagi Punshida Lehenba Ngamdabagi Mayota Congress Party na National White March to Ras Bawan Gesaru Ama Oina MP Shishinesu Ras Bawan Tamna Thomjanabo Nabada Secretary for Singna Tingbadagi Mai Pakan Kidre Congress ki Luchingba Singna Manipuri Governor Unaduna Memorandum Pishinduna Manipuri Wato Ase Lushinaba Tawak Pakat Pinanaba Taksin Kray Ras Bawan da Thomjanbagi Kongjang Changsin Dringai Mangoinana Congress Bawan da Congress ki Luchingba Sing Yauna Karmi Kayana Saru Yaduna Mifam Pangthoki Mifam aduda MPCC ge President Kaisa Mega Sandra Singh na hai Aikoi Constitution da piriba miyam gi punsi lanthung ngak kadabani hairiba sing karigumba amata tawdana BJP ge double engine lenga asina wana ama nganglaga thabakna ama tawraga leiri NRK government oire tawningbata tawba amasung ningthau shaba amana su chief minister saba minister amana ama haiba MLA amana Ama Tawningbata Tawraga Leiri Mipung Khuding Awaba Piraga Wana Lehellaga Leiriba Asti Yengduna Leiba Amadi Khangba Ngamlaktre Kanada Haigadabano Haifamsu Leitre PM Office da Kayarak Chatlure Ngasi Phawba Wahai Amata Phongdorakpa Leitri Tabidre Manipur Prime Minister na usitpidre maram asina aikoi anoba Manipur harokliba nahasingge khanduna aikoi khudingmak amata oina nungsi chanana thenanaba sem saba matam oire phongdoki miyamgi phibam loira Miyamgi Mifam Loiraba Tungda Ras Bawan Tamna Lakna Mathorakpada Congress Bawangi Get Tamashing Yamlaba Security na Berek Singh Khajinduna Thamlambadagi Security ga Congress ke Karmishinga Akaba Mawongda Muknaki Tungda MPCC ge President Yauna Congress ke Luchingba Singh na Manipur ge Governor Tamna Memorandum Pishinnaba Kholab Kaya Lauduna Ras Bawan Tamna Lakduna Mioi 15 na Saba Mihut Kangbu Amana Governor da point 5 yawba Memorandum ama Pishinlambaga loinana Atubada Manipur da Santi Hanjin Halaknaba Thabak Pakhat Pinaba Taksillamki Hari Governor Unaruraba Matungda MPCC ge President Kaisa Mega Sandra Singh na Ras Bawan Mamangda Paumishingda Mihut Kangbu Singna Thamlamkiba Wafam Singh Phongdokhi Governor Sangaga, the Pamineraga, the Harambasi, Manipur Santi Hanzalan view. I quite Santi Bami. Loinana, Manipur Sida, Karigumaka Dita view 19 months. I quite Santi Lakung of the Ray, Santi give me from Pampang of the Ray, Mipung Kudim of Ware, Constitution Nakre, Haivase, I quite Masi, I quite Governor the Padana Tami. I Haidizia Taza Bidradi Bisamperza Hingbangam Dre, I quite MLA, I quite Hingbangam Dre, I quite Yangbangam Dre, Awabase Hibasi, the Taza Bidravadi, I quite MLA, Tukzarage Razniti Wanate, Honorable Governor, I quite Tamu taking Angos, Tabiu, I quite MLA, Tukzarage Honorable Governor, Namang the Haidibasini, I quite Senapati District of Pangthokpa Naga Festival Singda Amadi Nagagi Village Singda Manipuri Honorable Chief Minister and Biren Amadi Government Officials Singbo Kuki Civil Society Karana Satanaba Hanjin Warning Tawagi Tawong Sing Asi Yamna Hakchuna Lawi Haina Naga People's Organization at Tadoropa Cherol Amada Hari Cherol Aduna Makata Aduna Manipurda Hose Tariba Kangluki Irang Ashida Nagadi Neutral Oina Laibani Ekoidi Lamdam Asi Marat Tapna Santi Prok Nambagi Maikaida Changsin Naba Hotnabani Adum Oinama Kuki Luchingba Karana Manipur Chief Minister Nagagi Festival Singda Saru Yaba Natraga Nagagi Village Singda visit Tawbagi Mayokta Leiduna visit Tawdana Hanjin Warning Tauri Chief Minister Haibasi
State asigi luchingba oibata natana Manipurda lairiba kangluk khudingi mihut oiribani kuki luchingba singi thawong sing asi makhoigi hakki wangmadani Naga People's Organization na kangluk khudingna Nagagi neutral oibabu ikai khomnanaba hairaduna ekoi amaga ikai khomnaba amadi mateng pinabana lamdam ashida lisang sitna santi amadi marat tappa lamdam ama purakpak ngamgani hairi. The Northeast India Habitat People Front Nasendona Anishuba Battle of Latu Malegarh Lachung Purial Rajkumar Narendrajit Singh Ningsing Tharongasi Manipur Press Cup Ki Lotak Hall da Pangthokre Ngasigi Tharomaduda Professor Paunam Gunindro Vice Chancellor Manipur University of Culture MUC Oina Mahavir President Northeast India Habitat People Front NEIHPF Sizaguru Mayum Tarun Kumar Sharma General Secretary RSS Manipurna Athoiba Mitunglen Tharomapu Amadi Akhanaba Mitunglen Oina Saruk Yaki Athoiba Mitunglen ge warwal piraduna Manipur University of Culture MUC ge Vice Chancellor Professor Paunam Gunindro na hai RK Narendrajit British ki mayokta Thongna Fana Ninghanaba Leitana Lanthengnakhiba Mioi Amakhakni Mahakumba Lainingda Michang Mikhai Naidana Amatta Oina Apunbagi Sakdamu Sagalamba Mishak Amakhaksuni Matam Adugi British ke mayokta Masing Yamjadraba Lami Shingi Luchingbo Oiduna Barakil Leimaidagi British pu Tanthokhigadabani Haiduna Leplamba Mishing Kayam Yakrabagi Haibadu Kangpam Thoi Awang Nongpok Bharata Ahanba Bharaki Lalhobada Masha Masagi Kanglup Tugi Luchingba Kaya Masagi Kanaba Yenglaga Tholakhiba khara adudi masagi state na freedom fighter ngangtani haiduna awang thakta thagatnai adubo aikoinadi masagi kanabagi wangmada ihau hauduna luchinkhiba singdi ngasi phawbada ningsingbidri masi yamna laibak thibani awang nongpok bharat ta leiriba kangluk khuding makpu amatta oina sagatlamniba Narendrajit ki wakhalonda tung induna harokliba mirol singdashu chathalasi pangdoki pangthokiba tharom adugi matangda Northeast India Habitat People Front ki President Oina Mahavir na hai khunai asigi tungi mirolda Assam ki konung ahum Dungripur Jaribon Gumara asi masak khanghanba yamna maru oi chahi tare khuntakpana chingba thengkhang kayada awaba kaya nangkhraba ipa ipushing gi thauna sing adu ekoi thokte masak thokpa khara ningsing lagasu thauna leba Narendrajit pu ningsingbagi mamidi tadri maha ki thauna adubu ningsin nabagi damakta ngasigi tharom asi pangthokpani tungi mirol gi damak lamkhai kalamsi amadi konung ahum asibu haujiki mirolna semga sagatlaga laifam oina semlaga miyamda kusinnaramduna hena masak taklamsi phongdokhi ita ningsang bidabase tungi laiba mirol sida akhoi gi sigi konung si leibani sigi masa masu oidana akhoi lamkhai si oi haidana ngasigi sibaki draba leibaki damuta kathopiriba isinau yam jingsigi maphamda akhoi masibu kaino tamjabani Nabat ki mieng Makhada Institute of Cooperative Management Imphal na senduna ICM gi office ta numit humni chatarap kiba CPEC training program on business development plan ngasi loisinkhre ngasi loisinbagi tharom aduda former director RICM Kalyani Dr. KI Mitei GCO Imphal East Takhelmayum Somokanta amadi ICM gi director Khoichung Rangamlian Aimol na maru oiba mioising oiki tharom aduga mailena ICM gi director Khoichung Rangamlian Aimol na training ashida saru yariba mioishingna training yawbugi wahantok lehensi haiki loinana thauram adugi athoiba mithunglen Dr. KI Miteina aikhoigi lamdam ashida kari chanabage haibadu khangdoktuna thabok paikhatpa yamna mathau tai training program ashida yawriba mioi khudingmak na poinugi lawrok loirabanina lofam singda tongan ba manamasing amadi matamgi pothoksing cold storage tawduna chunjakta mipal tangdaba lamdam ama ohenmata natana semitlon phagat hanbak ngamgani haiba wafam kaya thamki Writers Union Imphal amadi United Maitai Pangal Committee UMPC anina puna khosan maduna Minority Rights Day ge tharong asi Manipur Press Cup ta pangthokre tharom aduda Professor MD Abdul Sattar Saha Principal Lilong Haurebi College Lilong Dr. Sahid Ahmad Associate Professor President Writers Union Imphal Alhas Maulana Muhaiuddin Fundraimayum President UPMC Manipur SM Sec Advisor Writers Union Imphal amadi Islam Makaksa Advisor UMPC Manipurna athoiba mithunglen amadi tharomapu oina saru yaki
Pangthokliba tharom asiga mari lenana United Maitai Pangal Committee UMPC ge General Secretary Rais Ahmad Tampakna hai ngasi asi Malegarh mafam khudingda Minorities Rights Day ge tharom sing pangthoknari India gi oinasu palan tharom sing national ge thakta pangthoknari masigi saru ama oina state lenga ki oiba tharom pangthok trabasu loop ani asina sinduna palal asi pangthokli makha tarduna mahakna hai India ge constitution ge makha da minorities singi damak kari thabak tharom sing paikhatli haiba khangminana ba amadi masi khangbagi kanaba karino haibagi awareness piba hojik lamda masida lairiba minority mapung oina maitai pangal gi status khangminaba ga loinana lairiba sothariba sing adubu matau karamna menkhat kadagi haibagi wakalon aduga iroinana tharom asi da pangthok pani men mayam siksi karmaina karai da intervene tawraga hairiba hiram sing minority gi chapchaba right minority ki chapchaba hak sing minority ki chapchaba sakthum sing minority ki darkar leiriba mayam sing ase karamna phanghan sige haibagi initiative tuni ngasi koina mapung oina nei jagadori bangasi gi minorities rights day gi thorom asida Smart Universal Academy Stegmizing Khunongna Mahiroi Singda Green Revolution ge wakalon ama sagatna bagi pandamda school adu tamliba class 6 tagi 9 fawbagi class topper singda lemna sakal pigadaba mission amangasi haudopaga loina school asi kumja disangani komanga ge calendar su pongkre Kaksing district ke manung chanba Stegmizing Khunongda leiba school asida pangthoki batharom adu Smart Universal Academy ke secretary Konthojam Kiran assistant secretary administration K Ratan school adu ge principal Dr Mayeng Bampisak vice Principal Hemchandra Headmaster Administration U Biswakanta Amadi Headmaster Examination and Teaching Staffs M Dananjoyna Athiba Mitungnen Sing Oina Saruk Yaki Ngasigi School Calendar Fongbaga Mari Lenana Smart Universal Academy Secretary Konthojam Kiran Nahai School Asida Ngasi Haudok Liba Mission Asi Mayang Imphal da Leiba Kongkham Jameson Singh Foundation na sponsor tawbani Hariba scheme asi School Asida Horok Liba Mahiroi Shingda Green Revolution ge Paujal ama pinabagi pandamda pangthokpani haiki Third anniversary kidney transplant of footballer Ningthaujam Ramananda Amadi Soibong Wangleimaga Marilinana voluntary blood donation camp ama Life Savers Manipurna Ningthaujam family gi meeng makada ngasi Khabai Suda hospital da pangthokre donor kona saru yaduna pangthokiba blood donation camp aduga marilinana Life Savers Manipur gi managing director Kongbrai Latpam Padma Kumar Sharma na pangdorakpada chahi khudingi pangthokduna lakliba voluntary blood donation camp asi tungda lakadariba patient kayana igi awat apa khudong chadaba kaya lerapa matamda kharadang oirabasu mateng pangba ngamna ba haiduna voluntary blood donor amadi Life Saver gi maikaidagi sinduna pangthokpani hari All India Trade Union Congress AITUC Manipur gi masalup ama oriba All Manipur Minority Unorganized Workers Union Amuna Sinduna Union Asig State Level Convention among asi Thawal District ki Sangayumpham Part 2 Cherapur Mayalekai da pangthokre Convention aduda All India Trade Union Congress Manipur gi General Secretary L Sotin Kumar na athoiba mitungnen All Manipur Minority Unorganized Workers Union gi President Hai Sobasna Tharomapu aduga Amu gi General Secretary Mistress Rahina Begum Ras AITUC Manipur gi Secretary K.A. Samungau More Maitai Council Manipur gi President and Pulindro Amadi Thoibe Singh Social Worker Haji Abdul Kalam Azad Maitai Pangal Council Manipur gi President Haji Arafat Amashung Amugi Joint Secretary P.S. Firoz Khana Akhanaba Mitunglen Singh Oina Saru Yaki Lamdam asigi Miyoi Lak Tara Humdoi Romdi Tongan Tonganba Sinphamda Thabok Pangshuda Suraga Kushumandi Yamna Pikna Pibiduna Yamna Tonba Punshi Mahing Amada Hingli Lamdam asi Chakhwat Maikai Romda Purakpada Makoising asi Thauna Pibaga Loinana Masagi Hak Sing Matik Chana Phanganba Mathau Tai Maram asina Unorganized Workers Singi Damakta AITU Shina Yamna Kana Honaduna Lakli Tongan Tonganba Simi Sing asigi Welfare Board Sengwatuna Makoigi Yaifa Thaurang Kaya Tobirabadi Makoigi Awaba Soidina Kokani Laibak Thibadi Lengakna Simi Singi Damakta Khalabra Haiba Adudi Kanbidri Nomi Simi Singi Mayokta Putokpa Bill Ahum Kaksadabani Haina Chahi Amaga Tha Taruk
Manga taru ihau haurabasu lengak asina tabidaba asi yamna laibak thibani. Haujang Manipurda thokliba irang asidasu simi singi oinadi ka hena awaba mayok naribani. Asigumba chin kuki narco terrorist na hauriba irang asi atubada lengak asina loishinbiu. PM na tumina nationba asi yamna pende. Political dialogue khaktana irang asi loishinba ngamgadawribra haina El Sotin Kumar na makata na fongdoki. Rights Defenses of Sanamahism, Sanamahi Liningi Pokpa, Luhongba Masong, Koro Nungabagi Tauram Singi, Matangda, Numitara Mangani Chupna Tarakiba, Workshop Masi Lusinkre, Lining Tausanamahi, Sanglen, the Lining Tausanamahi Temple Board Amadi, Manipur University of Culture, Anina, Kusam Manduna, Satarakiba, Workshop Adu, Lusimbagi Tauramda, MUC Vice Chancellor, Professor Pangnong Gunindro, LSGB Vice President Bidyavati Senjam, Elias Wakal Lamjingba, MUC Registrar Laisram Radakanta, Boston Chairman Akam Joy Kumar Amadi, State Central Library Chief Librarian Ras Kumari Urmilana Atuba Mitong Sing Oina Saruk Yaki. Tawamaduga Marilena Professor Paunam Gunindrona Fondorpada, Listangani Kuni Toydegi, Workshop as Chahi Kuding Pantotuna Lakli, Workshop as the Right Deep Mioiba Amana, Pokpodegi Stable Forward the Pangtok Liba, Naki Oiba Lining Nation, Sing as the Kanglava Matamda, Kunai Amagi, Naki Oiba Chatnabi Adu, Mayak Sing the Kangwak Namgani, Masi, Lining Kuding Maki, Magi Oiba, Tongamba Dumok Lazy, Tarom as the Pangtok Maramdi, MUC Kakta the Pangtok Lagadi, Akanaba, Mahirwe Kara Kakta Kanglaga, Tokini Maram Aduna, Mipum Kuding Magna, Kangbayanaba, LSDB Kusam Naduna Pangtokani. Workshop Asada Bangladesh, Memardagi Mioshing Yaun upon the Mio Jahum Romna Saru Yaki, Amadi, Hiramasigi Matanga, Akang Ahikayana, Tapi Tambiki. Kunai Amagi Landing Richard Amadi Culture Amagi Chap Java Masal Adu, Right Deep Bases, Asidagi, Kangbangangani Haiki, Mahagna Hai, Popadagi Shiva forward the Pangtok Liba, Naki Tarom Sing Asi, Hanadagi Lejaraba Ngagtani, Masi Samdok Nabahona Bibasi, Yamna Luba Tabak Amani, Hanadagi Satna Liba Sing Asi, Miam the Mamutan, Kangan Bamatautai, Chatnabi Sing Asigi Nungi Oba Wapam Sing Adu, Mayak Sing Kanglagadi, Lining Aduda Hena Tazaba Oiragani Haiki, Tarom Aduda, Workshop that Saru Yakiba Mioishinda, Certificate Yentoki, Amadi Sanamahi, Losing Kol Kauba, Library, Amasu Sangadana, Miam the Kushinaki. Aina lamjing using the copy Matobasu, Taiumapu, Nation Taiumapu, Nangapiu, Nanke Kuti Kana, Hazu Moniba. I do get Kanagum Masi, oh, Aina, Masi Torgadi, Aina lamjing using the copy Yakabado. I don't make an Tamnava, the port to Manung, Kangan. Kulngakpa Hatpada Chenaba Police Commandos in Kudakta Mafam Lotoka the Bani Haina, Lamdamasigi Makea de Lakpa, Ima Event Singna, Nasi Tawa Malegarh, the Wakat Mifam Pongre, Wakat Mifam Madu Saru Yakibi, Tawa Kono Mira Pabi Secretary, Memton Bilema Pokpam, the Fondorapada, Tawa District is along from the Ta Secretary Mari the Tokiba Tokta, Kulngakpa Amabuna Hato Piba, Aduga, Tarupuna Pajin Kiba, Police Commando Gitawong Yaning Day. Asumna Kulngakpa Chakiba, Jasting Paraga, Happy Rabadi, Idam Damastikanana, Ngapigani Haina. Yamna ningam dana fongdoraki. Mahagna makatana hai JSC na taliba dabi esi ngasi phawba lenga asina thawai dabagi mawongda positive oiba wafam amata fongdok piraktaba esi yamna laibak thibani haiki. Ayokta haidi sarkar da haijariba sidenta achumba haidi asengba response amata positive oiba amata phangde phangdabaduna maram oraga akoina khongjang kaya ama junction basida su JSC gi akoina dum Ateng Pangjagani Habasisu Hamzage Wakat Mifam Aduda Saru Yakiba Transgender Activist Maliam Tongam na Fondorappada Lamdamashida Tokliba Kun Ngakpa Ichin Announcing Amadi Yelhomi Oriba Maitei Singda Matong Maram Kangdana Hatpana Chingba Tarokliba Asti Kuki Emile Tarana Bharat Sarkarda Lamdamashida Aspa Thamjinaba Takshin Badagi State Ashida Amukhana Aspa Thamjlaklaba Matung Piba Khudol Amani Haina Lawi Lamdamashida issue Amagi Mathakta issue Ama Tarokliba Asti Irang Asibu Nathainaba Manipur Lengakna Atamnana Hotnarabra Haibagi Wahang Hanglakta Ngamlaktre Loinana Manipurgi Miyam Ngak Stembang Ngamlidaba Oirabadi Atubada Lamdam Asigi CM Pham Thadokpiu Haiki Ngasigi Wakat Mifam Aduda Khul Ngakwa Hatpada Chenaba Police Command
commandosing khudakta terminate tawgadabani phajinkiba khul ngakpa taruk condition amata yaudana khudakta thadou police commando na michamda akanba saganu tampakta thongna fabagom chingdesu police commando gi chaba thongna utlu I masal unsinaduna hatpa khudakta lepu micham miyambo mahusagi punshida hanjin halu narco terrorist na chathariba irang khudakta waroshin purau amadi kangleipak pumbadagi auspa 1958 laktokadabani haiba placasting sijinaki State Force Commando na khulngak pada khut thaba yaningde khulngak pada khut thaba commando choirak piu haina sunu sipai tidim lambida maira paibi ima singna maira ge wakat khongchat chatkre maira ge wakat khongchat aduda saru yakhiba miyamna khulngak pa phaba yaroi condition amata yaudana khulngak pa khudakta thadokadabani Manipur ngak pangamloidaba oiragadi fam thado haiba kholaw kaya so lauki sunu sipai ge maira paibi namaithem sangita devi na phongdokibada thokliba irang asida kukimleten singna maralejataba maitei khul singda landarakpa matamda maitei miyambu ngakpi sembigadaba lengakna ngakpi sembidabana icha sing tholaktuna mama oibi singa khun ngaklibani maramsina khul ngakpa icha singda state force na khut thaba maram chade makoina mathau pangthok tabana khul ngakpa icha sing khul ngaklage haiduna yamna pendana tholakibani haiki khul ngakpa hatpa yaningde khul ngakpa phaba lepu khul ngakpa hatpada chenaba mathongna faba Manipur Police Commando sing thabaktagi khudakta lauthou kangleipak pumbadagi auspa 1958 lauthou haina ka lengakta takshilladuna chemical moirang anul moirang branch kokomi moirang branch amadi Mampil moirang na puna kusam na senduna moirang kaithelda wakat mifam tatakre wakat mifam aduda miyam butang dulaita na lehalu I masal hatna balepu khul ngakpa faba lepu auspa Manipur pumbadagi lauthou haina thaba plakat kaya susijinaki amadi kholaw kaya so lauki wakat mifam aduga mari lenana kokomi moirang branch ki chairman ke nandana phongdokhibada thokliba irang asida khul ngakani haiduna tholakliba mioi amabuna police ki nomoi maruna panduna laikidaba aduga tarukna phajin khraba matungda police department na miyamda thamlakliba wafam miyamna yaba ngamdoi makata na asigumba thodok asi thokanbigano haiki apunba nupi lup moirang branch ki general secretary M Thobina phongdorakhibada thokliba irang asida makata na khul ngakpa faba yaroi amadi phajin khiba cha taruk condition amata yaudana thadokadabani karigumba thadoroktaba tarabadi akanba khongjang kaya so sangsang khigani haiki Sing na pamjabadi ngasi dagi amu hana khungak pa thaba yaroi khungak pa hatba yaroi khungak pa lokhatani haibagi khaba amta takatpi tarokpi ba yaroi aduga aikhoi gi phakhiba isa taruksu condition amata yaudana mama aikhoi gi khutta sinagadawni haibase ngasi press media gi mafam dego inde thamjari Kuki narco terrorist singna landarakpada kadangbanda thawaina ponthapi khraba athauba James Bond ningombamgi ningsing mitang maikhum hangdokpagi tharom ama Rural United Club Organization rukonan senduna mayang da pangthokre maikhum hangdokpagi tharom aduda All Manipur United Clubs Organization amukogi president Phairojam Nandoluwang rukogi president Khundrakpom Lokendra Pore Lemor Maira Paibi apunba Manipurgi president Sorai Samyamcha Amowagi president Yumkhai Bangkujarani yauna mayang langjung jila parishad ki thongmising amadi tongan ba mafamdagi lakpa civil society gi maru oiba thongmi kyasu tharomadada saru yaki thoram aduga mari lenana amokogi president Nandoluwang na phangdorakpada lamdam asigi luchingba singna lingjen manana mama leba pu thamoi sina nungsibagi wakhalon adu leramlabadi ngasi Manipurda thokliba irang asi thoklamloi makhoi masel amaga hunnaduna manadaba lingjal kaya ulakpa asina India lengakna madugi khudong chaba loduna thoknindaba thodok kaya thokan batanatana lamdam asibu sananingba mawongda sanaduna leidi India lengakna Manipurda proxy war sanaduna Manipur macet tana thugaina bahotnarakpada Manipur gi apunbagi saktam kaiba yaroi haina mathongna fana ireba izati asibu kandaba yade khanduna chongthokiba athauba James Bonna ahing nungthil khaidina lamdam asibu kanna bahotnabada kuki militants ngi makuta thawaina pontha pikibani ludina haukiba chahi gi me ahumdagi hauduna kuki militants singna Manipur gi mafam kayada afaba makalgi kuchu khulai kaya sijinaduna makoi gi tonganba administration ama phangna bahotnabada mijam miyam kaya halakpa amadi matam kuinagi mamangdagi khundaleta duna leraklaba kanglo furup maselgi marakta macet kaya thokna thugaina bahnarakliba sida Manipurda leiriba miyam tumba chaba khangdana Manipur thugaiba yaroi khai haiduna lakli adum oinamak lamdam asigi angam athau kayana lamdam asibu thamoi singna nungshiba oiramlabadi thokliba thodok ase thoklamdabasu yai haiki
पुनमक्तो ngasi ni misi tan jalo ko ikai khumna basu uchari aduna ngasi gi di James Bond gi maikum mangtok bagi mitam maikum mangtok bagi ni achida Manipur gi lenga coaching angam matok sing punamak koi wakal tabiro Manipur kalsi mitok mian cha sing laksal lei base koi gi fogdong no ni koi nei ire ba iram dam siba ire ba iram dam gi wakan khan ba wat puna ni haiba apum sibu thamjai Hauze thokli bairang asida Jiribam da lariba mitei IDP changa marifutaruk leibada angang chani sukna mapan yauri Borobegrap circle da leiba relief camp dana mahiroi tara intoi gi manungda lakadariba February thada class 10 gi exam thagadaba mahiroi mari yauri makhoi mafam adudagi numit 3 ni gi manungda Jiribam gi hangliba IDP gi leifam da phajana thamduna exam thana ba marilina ba authority da directive Pikre amadi district hospital gi watliba oxygen plant so numit 15 ni gi manungda semjennaba directive piri hainashu ngasi Juriba municipal council gi Baupura da leiba guest house da pangthokiba pawgi mifam amada numit 5 ni khongchata Juriba da lakhiba Manipur Commission for Protection of Child Rights MCPCR gi chairperson Kaisam Pradeep Kumar na pawmising da khongdokibani mahakna makhata na haikibada MCPCR na tang 15 da Juriba da lakduna tongan mafam singda koina chatu na yangsinki Juribam da angang singi care taunaba institute natraga home leitabashina juvenile singi justice prokna bahotna bada achoba challenge ama ori maram aduna athuba matamda Juribam da juvenile singi damak home natraga center sing hangnaba marilina basingda khangali haina phongdoki aduga social welfare department na angang singi damak Pitokadaba scholarship ki paisa singsu pitoknaba khangali aduga hauze irang asuna maram oiraga IDP angang singashida piba yaba singsu pinaba haina directive pikre loina Juribam district hospital asida athuba matamda gaini gi doctor ani athuba da thamgadabani haiba directive su pikre haina wafam kaya amasu thamki ngasigi pawgi mifam aduda MCPCR gi Muhammad Habibur Rahman amashung Anita Sabungbam member anishu saru yaki Nagaland amadi Dimapur da oja oraga leiriba wakhalon manaba maitai oja khara punshinaduna amadi Pasoi block MSRLM gi BMM Sorokhaibam Anupama amadi mahaki imung manungna Juribam leiriba IDPS relief camp singda nupi angang ahal sing amadi yumgi punne sijinaba yaba potchai pirol sing amadi angang singi chana thaknaba potlam sing hinthokpinaba Juribam district MSRLM na ngaklo piriba community facilitator singda sinabirakpa adu relief camp singda chatuna kusinakre ngasigi Juribam da leiriba relief camp singda potchai pirol kusinabashida district administration Juribam maikaidagi Moirang Them Devananda SGC Borobekra Wahengbam Premchand BMM district in charge Juribam MSRLM su saru yaki ngasi potchai yenthokiba aduda Juribam leiriba relief camp sing adudi Juribam Higher Secondary School Baupura Sports Complex Western Gate Vidyanagar Sports Complex Indoor Hall Vidyanagar gi IDPS singdani Kumjali singani tanama pandak MSPCL gi Group C amadi D gi posting gi thabak lobagi result ngasi phawba haidotena leiribasi athuba matamda haidu haiduna recruitment asida candidate oikiba singna Power Minister TS Bishwaji ki quarter da thomjin kre sanjen thongna leiba minister gi quarter da thomjin bagi khongjang adu ngasi nunthil pung ama makhairam taba matamda chongsin khibani candidate sing aduna minister gi quarter da thomjin bagi pau adu hekta baga Imphal East District Police ki team sing laktuna khongjang noising athubada takthokna bahotnaki khongjang noising gi maikaidagi shu minister ga amukta unaduna makoina pamliba wapam adu PAODAM jagi haizaki adubu minister TS Bishwajit masa nungaite aduna candidate sing aduga unaba gamnaroi haina minister gi mihul singna harakpadagi police gi maikaidagi khongjang noising adu tanthoraki ngasigi khongjang aduga mari lenana yumkhaiba Manos Koba candidate amana MSPDCL amadi MSPCL gi Group C amadi D gi posting gi thabak lobagi result asi minister gi maikaidagi haidoklagani haibasi assembly gi floor da phawba kayarak hana thajaba pikre adubu ngasi phawba hariba thabak asi haidoroktabadagi lenga ki chapchaba firep adu khangnaba khongjang asi changsin lakhibani maram asina lenga nasu state asida irang lakhallaroi harabadi athuba matamda thabak haidokpiu haiki special special ke karam kan haidu kadoino habisu haibu ngamdre kai gumba kari khoi thab kauki haibagi thab haidor kani haibagi source ama fobu u phangdana hoji fobu leire hai si leibadagi khoi ma'am sar ge appointment si lawra ka hanjage habisu hoji police ma'am ta la ga tan thoe appointment pi roi haire ado khoi hoji kari tawgadoino khangdre ado
ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ Sakangdabasingna ngarang numidang khundrakpam makha lekai asa club maningda mioi ani makongna nongmaina kaplaga hundoknambagi thawong Indira Memorial Women Welfare Association na akan mamongda yaningdaba phongdorakli Imoagi Joint Secretary S Santina phongdorakpada hauzik oriba lan asina maram oiraga khundrakpamda nongmai makol thokpa yaba thabak amata tawudanaba lekai gi chana kanglon thamduna lakpani ngarangi thawdok adu kanana karigi tawbano haiba khangdrabasu adugumba thawdok amuk hanna thokanbiganu nimidang pung 3 tagi khundrakpamda mitop changba thingle haina phongdorakli Uripok apunba loop amadi uripok nupi apunba loop na juri bangi boro bekra police station ngi manung chana leiba jakurador da angang ahum amadi nupi ahum punna mioi tarukpo marko ki jo terrorist sing na parba matung minung shi leitana hatkiba duda January sing phaduna ahakpa chairak pi riba fawba changsilakpa khuthang chara helakpa gi khongjak ngasiga thana numi kuntra humdoi ni sukre ngasi khuthang chara henba duda saruk yakiba senior citizen forum lamboi khongnang khonggi minut amana phongdokibada lamdam ashida thokiba thawdok wathoki oina dabi talamlaga tumina leinakiba asi yamna laibak thibani adubu uripok apunba loop amadi uripok nupi apunba loop na taliba demand sing phangdriba fawba changsilakliba khongjang asi yamna maram chana yamna maram chaba khongjang ama oibana miyamna su saruk yabiu chahi farakadawraba lamdam asigi irang asibu imung manungi khatnaba amadi nungainadabagi mieng amada lengakna yengnakliba asi kandem tawi phongdokhi All Manipur Dalit Development Association Amdagi President Dr. T.M. Rajan Ayangbana Luchingba Association Asigi Khongbu Amana Manipuri Governor Laxman Archayaga Unakre Lairabagi Pankai Makada Leiba Yum Nejadaba Miyoi Singi Yum Sabiba Inkolizadaba Singi Lampiba Amadi Lamwi Shingda Ahemba Sentang Pibi Naba Yauna Later Laira Singbu Mating Pangnaba Governor da Memorandum Kushinaram Lehaina Razen Ayangbana Phongdorakli Governor Unaraba Matung Ras Bawan Mamang da Pawmi Shinga Unabada Rajena Hai Association Asina Taliba Wapam Sing Asi Atuba Matamda Tabokta Ontok Naba Hotnagani Habagi Tazaba Governor Napirakli Mahakna Makata Duna Hai Kongtang Sing Asi Mapung Pana Pakatna atuba matamda leita laira yung kay inkolizadaba singit data langkhalaknaba governor na khangalakli ngasi governor na pirakliba thajaba asina association asina leita laira singidamagda thangjilakliba khongthang mahi yanba hore haina mahakna nungaiba phongdokhi ni yum chaba koppa adagi lomi singda ahem sendang piba na singba kayama tham matung na mana accept tawire machine koina matam changna loijarapagi loinajarapai wajarapagi mahido ngasi sinumisi ya lena lojare Ngasi ayu angan bada Jammu and Kashmir gi Kathua district da yum ama chakpage thadokta sorfundna mioi taru shiri marina asok apan nangki haina police ki report ta hari mai adu ahing nongyai pung ani makhairam tabada chakrakibani imungi mioi singtum ningaidani yum adu mekhuna thanki maduna maram oiradu Namangam Kidabani Hari, Governor Medical College Hospital da Purakpa, Mioi Taru Kakti, Shina Brokle Haina officers na Pongdoki. Leki Dravasing Adudi Chahi, Marifu Matoi Shuraba, Hana Deputy Superintendent of Police SP Oramba, Abda Christian Raina, Machanupi, Barka Raina, Machanipa, Takas Ganga Bhagat, Chahi Tara Manga Shuraba, Danis Bhagat, Chahi Taru Shuraba, Agbik Amashung Chahi Ahumgi Angang Amani Hari. Leka Nariba Shingna, Abda Christian Raina Giloina B. Swarna Chahi Pumatoi, Nitu Devi, Chahi Nifu, Arun Kumar Chahi Tara Manga Amasung Chahi, Humfumapan Surabik Nupi Amani, Makoi Baragi Yum Amada Laibani, Union Minister Jitendra Singh na, Leki Driver Singhi Awaba Phongdoki. Mahak na Aikibada, Imung Amagi Mioi Taruk Leki Debagi, Pauna Tamoy Shokhale, Kathua City gi Sivanagar da Tokiba, Thaudok Adugi, Damak Awaba Phongdoki. Sanabagi Pau Sunday FC Manipur National Lamlong Thongkhongda leiba Artificial Turf Football Ground da Satariba Fort Master Dr. M. Manauton Singh and Sandra Sakhi Devi Memorial Football Championship 2024 ngasi sanakiba ahamba mesta EMBFC amadi MLBA anina lamba tawnakibada nakal anigi marakta apiban matamgi manungda goal amata chanaba ngamdana draw chatki loinana ani shiba mesta Sunday FC amadi Flame anina sanakiba mesta Sunday FC na Flambo Panjol ahum amada Tiba PK.
Aroibada maru eba pau amukhana pizari. Manipurda Santi amadi tangdu leitaba punshida leihanba ngamdabagi mayokta Congress Party na Ras Bawanda thomjinna bahotnabada Celebrity Force na thingkhre. Numit humni sathagadaba CPEC Training Program on Business Development Plan ngasidagi hodokre. All Manipur Minority Unorganized Workers Union gi State Level Convention pangthokre. Noinana Jammu and Kashmir gi Kathua District ta mai chakpagi talukta mioi taruk siri. Matang asida image panon sanukjaba loisinjari mi eng tabiri besingbu amukanna khurumjari.